mayam pumnamakpu taramna uksari matam koina miyamgi thawgal tawjarudrabagi tungda ngasi amuk miyamgi damakta kudol tamjanaba pujarakliba film asigi maming The Impossible. Film asi 2012 ta release tawkiba drama amadi disaster category gi manung chaliba Spanish English movie amani. Film asina fangkiba rating singdi IMDb da 10 gi manungna 7.5 ki rating fangi. Rotten Tomatoes ta 81% gi praise oi amadi TV Guide ta 73% gi score tawi. Film asigi director J.A. Bayona, story writer na Sergio G. Sanchez amadi Jonas Rans na Maria Bellan gi family da thokiba asengba wari da base tawraga film oina muk ithopani. Film asigi budget $1,045,000 amadi box office na $1,198.1. Maru oiba saktam langliba singdi film asigi main character Dr. Maria gi saktam da Naomi Watts, Dr. Maria gi mapureba Henry gi saktam da Evan McGregor, Maria amadi Henry gi masana pa ahal Lucas ki saktam da mayamni Spider-Man hairagi hena khangnaraba maming leraba actor Tom Holland amadi Carl gi saktam da Son K. Moring. Fare marup sing ai film gi wari liba hujarage soikiba lan ki basi thaba yawrabusu mayam da ngakpi naba nolukjari. Film gi haurak pasarukta plane amagi manungda imung amabu uba phangi. Imung ase vacation ama phangbana Thailand gi samudra torbanda koi basatpani. Imung asida film asigi main character oiribi Maria mahaki mapuroiba Henry amadi Lucas na singba masa singsu yauri. Maria di plane da journey satpasi kaya pamlamde. Maramdi mahak plane tong musik kirami. Aduna mahak masanapa Lucas ki manakta laktuna phamlami. Lucas nasu mamagi akiba kok nabagidamak phagi tawduna mamabu nokhalami. Asumna Thailand yaurabada imung adu yamna phazaraba samudra mapal gi hotel amada leiba tarami. Hotel asida family kaya su laktuna leiribani. Hotel asigi mamangmaktada pukning huna phazaraba samudra amasu leirami. Aduga mafam dugi scenery adu yengbada penaidraba scenery ama haibadu oire. Mathangi numittu Christmas oirami. Madugi damak Henry na masa singi damak mithai amadi sanapot na chingba leibiraklami. Mapagi samlabu kudol pot singdu ubada masa singdu harau bagi ngamkhai lekidre. Asumna Maria gi imung pumba yamna harau nungaina samudra torban tamna laklami. Aduga samudra da iroi bayaw sana bayaw yamna harau na enjoy tawrami. Mataw asumna Maria gi family na samudra mapal asida lerakpa nimit nini haukre. Mathangi nimit haibadi humni suba nimittuda Henry gi office tagi mangonda call ama laklami. Call asida Henry gi office tagi miyoi ama tanthok lagani haina khangalai. Aduga tanthokadoriba misak adugi maming su athubada khangalak lagani hairi. Wasitabada Henry da nungai taba khanjanaba kharadi fawi. Karigi di fauroi. Office tagi tanthokadoriba misak adu mahak oiram labadi kamdauba. Wafam asimak Henry na mahaki nupi Maria da su hairi. Madu tabada Maria na mapuroibada aikoi yamna thuna hanbana fagani hairi. Henry na kumlai aikoi suti fangbadagi mafam sida yamna tangna lakpani. Yengu mafam sida isa sing asi kaya dharauna matam lenjaribano. Suti matam loiraga ingna dum hansi toina lakpa ngambasu nate. Asumna hairaga Henry su isingda chongthaduna masa singa punna yamna harauna sanaminarami. Matam aduda atiyada usek sangu yamna pakhatpa mawongda nakal amadagi atopa nakal amatamna paikiba makoina urami. Aduga mafam dugi laimai disu nikpa horaklami. Madu uraga leiriba punamakna mafam duda karigumba asoiba kudongtiba khara thokli haibasi khangle. Matam dumaktada yamna thuna akanba samudragi ithak amana mafam duda yausilaktuna leiram pumba pumtumtumna mang takhanba horakle. Asumna mafam khudingmaktagi thomjilakliba akiba fanglaba samudragi ithak asina hotel sinba thungna khudum chansinduna pumtumtumna mang takhalakle. Hotel duda koiba lakhiba miyoi punamaksu akiba phangna tamthiraba ithak iraiduda ngamnamak senthakre. Mafam khudingmakta akanba isingduna mang takpa ngaktamak ngaikre. Tasengbadi lakliba ithak adu samudradagi haurakpa tsunami amani. Tsunami aduna mafam khudingmakta sandokibana punamakta awaba tanarami. Matam aduda Mariana asauba u amada kolaga isingi irai aduda mahak tawthakidana bagidamak yamna kanna hotnari. Amadi mahaki manak akoiba duda mahaki mapuroiba amadi masasing leibra haiduna koyeng lei. Mahakna mahaki imung manungbu yamna kanna su kaurami. Adubu kana amatana kumlaktre. Haibadi Mariana mahaki mapuroiba amadi masasing buthiba phangdre. Mafam khudingmakta akanba ising iraiduna miyoi punamak amadi makoi gi mapot masai punamak loinamak tawthakre. Matam aduda Maria na mahaki masanapa ahal Lucas pu urami. Maram asidagi Maria yamna thuna iroiduna masagi manaktamna lai. Adubu mama masa makut samnaramdai matam aduda ising iselduda tawtharakpa karigumba posak kharana mama masabu amuk lapthokna hankre. Adubu laibakna mama masabu amuk hana thengnau tamlambana amuk hana mama masa unare. Lucas na mongsong amagi manakta mama leiba urami. Aduga mahak masamakna asauba yumbi amada masabu tawthakidana ba yamna kanna konjarami. Asumna Lucas khonglei thuna mamagi manaktamna iroiduna lakpadagi mama masa amuk thengnare. Asumna mama masa amuk hana thengnabasida amana amabu setna konaduna yamna sukapinarami. Isingi iselduna mama masabu tapna tawtharaktuna ising khara pathaba mafam amada mama masa yausilakle.
Matang asida Lucas ki mama Maria gi makongda yamna thina sokle. Maram asidagi mahaki makongdagi isu yamna thokle. Adabu Maria na mahaki makongda sokliba I thokliba punamak asi masano pa Lucas tadi haidokte uhande. Masana mamagi damak wazaba pakhatpa singdu uningdabana. Mikup aduda Lucas na pitliba angang amana kapagi khonjel tarai. Madu tabada Lucas na khonjel tariba maikay tamna satke tawi. Mama na masagi makut phai. Imagi ibungo nang satki ganu. Tamthiraba tsunami asida nahaki napa amadi nanaw anibu imana thiba phangdre. Imana nang usu amuk mangjaba pamdre haina masabu kayarak thingjai. Mamagi wadu tarabada Lucas na kumlai. Ima ay kari amata tawroy. Ima na ibu mangjaroy. Kaplibase yam na pikpa angang mali ima. Ay koy na mahakpo kanbida bayaroy. Mahakpo lawruraga ay yam na tunamuk laki. Asum na hayraga Lucas mama masado pikliba angang amana kapliba manaktutam na sang silai. Angang ado fanglabada Lucas na manam na pukatlaga mang thanasat pahawi. Mama Maria na masagitong ilai. Lucas na pikliba angang adobu u amagi matakto tangkat lami. Ato ka mama busu utakto da singkat na bagidamak yam na kanapot na zay. Adobu mama Maria di makongda yam na tina sokpa amadi I kahe na thokiba na maram moiraga u aduda kabang amlamde. Adobo Lucas na laizaba panggal po na magputok na mamabu u matakto da kakatlan madamateng panglami. Asum na makoy u aduda kakatlaga makoy bukan binaba rescue team na lakpo ngayrami. Haujik maikay kuding magta yenglubada akiba na pikthalaba saktam ngakta ngaykre. Ngahakitong da makoy na kunja kara lakpo urami. Kunja singdo na Lucas mama masabu mapam dudagi putok pirak padamateng pangbiraklami. Maria gi masayam na tina soklami. Maram masina makoy gari amadatong laga hospital tamna laklami. Haujik hospital asidasu asok apan nang labamiyoy masing tingamdana lerami. Taseng namak hospital asida mi amagi phamnaba mafam phawba leramde. TV ki pawdasu thokriba tsunami aduna maram oiraga mafam kayada amang ata thokle amadi miyoy kaya amasu tsunami adugi victim oikre haina ulai. Lucas ki mama Maria su yamna kanna anaba khangli. Maram asina Maria na masa Lucas ta painkiller ama piraknaba haibadagi Lucas na su storeroom dagi painkiller thirami. Adabu mahak na painkiller ama taphawba phanglamde. Matamduda doktor ama sanglagtuna Maria bu painkiller ama kapiraga asokpa makong adubu ningthina sengdok pirabatungda bandage yetsin birami. Matungda asokpa miyam ama bu hifalliba sing adugi marakta Maria busu hifalami. Haujiksu Maria gi haksangi fibam hena sokchilakli. Isingda chentharakhiba matamduda phattaba ising kaya amadi amotpa kaya yotsin kibana maram moiraga Maria yamna su orami. Matam maduda nupa amakhaksu mayamduna leiriba mafamduda yamna mathwai nungaitana laktuna mahaki mangkharba family gi miyoy singbu yaubra haiduna koying yenglei. Maria na su masabu lakliba nupa asigi mateng pangbiru na bahaybadagi Lucas na nupa adugi manakta satkre. Nupa adu na su Lucas ta mahaki family singi photo utuna karigumba matamda miyoy sing asi ukiba yaubra haina hanglai. Lucas na kumlai ay isama ka loinana mafam sida leiriba miyoy kuding magsi makoy gi imong manungka kainaraba ngaktani. Maram masina makoy punamagpu makoy gi imong manungga amuk hana thengnaba fangnabagidamag ay nasu hek angamba mateng panggani. Asum na Lucas na mafam duda leiriba victim oiraba miyoy punamag maming matha makoy karamba country dagi lakpano haibana singba details punamak si amada isille. Mafam duda Lucas na naitom taraba soklaba nupa masa amasu thengnarami. Mahaksu mahaki family gi miyoy singbu thiramlibani. Angang asimak Lucas ta family photo ulakiba nupa adugi masa nupa oirami. Asum na haujik mapa masa amuk hana thengnaba fangkhre. Mapa masa amuk hana unaba fangjaba sida haraubagi ngamkhai lekhidre amadi mapa masa amana mabu konna duna pe nasu kapminnarami. Asumna mapa masa amuk hana thengnaba fangjaba si uraga Lucas su mahaki mapa amadi manaw singbu ningsinglai. Matungda Lucas mahaki mama na lehoriba ka adutamna sanglai. Adubu onthokpani. Lucas na mama gi manakta lakpa matamdadi mama amuk leiramdre. Mama na hitlamba bet aduda atopa victim ama hiptuna leiramle. Mama na leiramdaba sida Lucas mathwai yamna wazarami. Asumna mama na leiramdaba sida Lucas yamna hauna mama bu kauraga kaplami. Mahaki ni haibada haujik mama natana kanasu leitrabani. Maram asidagi manak nakpada leiriba miyoy kudingmakta aigi imabu ukibra bahakadom da satki haina kayarak hangjarami. Asumna mahak nakapasi tabadagi nurse amana Lucas manak tamna lai. Lucas na aigi imado bet asida hifawbani. Adobo imado ay nasinglagpada leiramdre haina nurse aduda tamjay. Masitabadagi nurse aduna Maria gi mingbu atopasi amada iraga pukre. Mafamduda mama mapa thiba khangdraba angang kaya amasu leiramlibani. Nurse aduna Lucas ta nakhoi gi mari mata ama hektagi contact number khangbra khanglagadi mafam sida nahakbu lawba laknaba kauge haina hairai. Adobo Lucas na aigi pupugi maming di khangi adobo ai mahaki number di khangde haina khumlai. Masitara batungda nurse aduna Lucas gi puritta number iba sticker ama napsindirami. Sticker asimak leiriba angangsing kudingmaktasu naplibani. Lucas na mahaki mamabu thiba phangdaba sida yamna mathwai wazana kapsarami. Mahak na mahaki mama si siramlagani amadi mahakpu phumjilam
ꯊꯤꯃꯟꯂꯒꯅꯤ ꯃꯁꯤꯃꯛꯅ ꯃꯍꯥꯛꯅ ꯃꯃꯥꯕꯨ ꯊꯤꯕ ꯐꯪꯗꯕꯅꯤ ꯈꯟꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯅ ꯊꯦꯝꯕ ꯌꯥꯗꯅ ꯀꯞꯆꯔꯝꯃꯤ ꯅꯥꯀꯜ ꯑꯃꯗ ꯂꯨꯀꯁꯀꯤ ꯃꯄꯥ ꯍꯦꯅꯔꯤꯕꯨ ꯎꯠꯂꯛꯏ ꯃꯍꯥꯛ ꯁꯤꯔꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯍꯦꯅꯔꯤꯁꯨ ꯃꯁꯥꯗꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯁꯣꯛꯂꯦ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯕꯨ ꯀꯧꯔꯒ ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯀꯣꯏꯕꯗꯨꯗ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯔꯝꯅ ꯀꯅꯥꯃꯇꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯁꯨꯅꯥꯃꯤ ꯊꯣꯛꯈ꯭ꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯚꯤꯛꯇꯤꯝ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯍꯦꯂꯤꯀꯣꯞꯇꯔ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯦꯅꯔꯤꯗꯤ ꯍꯦꯂꯤꯀꯣꯞꯇꯔꯗꯨꯗ ꯆꯠꯄ ꯄꯥꯝꯂꯝꯗꯦ ꯃꯔꯝꯗꯤ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯎꯄꯥꯏ ꯑꯃꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯥꯡꯈ꯭ꯔꯕ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥ ꯑꯍꯨꯝꯗꯨꯕꯨ ꯊꯤꯕ ꯄꯥꯝꯂꯤ ꯃꯈꯣꯏ ꯌꯥꯎꯗꯅ ꯃꯍꯥꯛ ꯃꯐꯝꯗꯨꯗꯒꯤ ꯆꯠꯄ ꯄꯥꯝꯂꯝꯗꯦ ꯑꯁꯨꯝꯅ ꯍꯦꯅꯔꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯕꯨ ꯊꯤꯅ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯏ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯁꯥꯁꯨ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯗꯁꯨ ꯑꯃꯨꯛ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯊꯤꯡꯖꯤꯟꯕꯗꯒꯤ ꯃꯍꯥꯛ ꯇꯨꯁꯤꯜꯂꯝꯃꯤ ꯇꯨꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯀꯧꯕ ꯁꯨꯛꯂꯦꯞ ꯂꯦꯞꯇꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯎꯔꯛꯄꯗ ꯀꯥꯏꯔꯕ ꯍꯣꯇꯦꯜꯗꯨꯒꯤ ꯌꯨꯝꯊꯛꯇꯒꯤ ꯍꯦꯅꯔꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯅ ꯃꯄꯥꯅ ꯀꯧꯕ ꯇꯥꯕꯗꯒꯤ ꯌꯦꯡꯊꯔꯛꯂꯝꯃꯤ ꯂꯨꯀꯁꯀꯤꯅ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯔꯝꯗꯕꯅ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ ꯍꯦꯅꯔꯤꯅ ꯃꯆꯥ ꯑꯅꯤꯗ ꯃꯈꯣꯏꯕꯨ ꯀꯟꯕꯤꯕ ꯂꯥꯛꯂꯤꯕ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯗ ꯇꯣꯡꯂꯒ ꯃꯆꯤꯜ ꯃꯅꯥꯎꯕꯨ ꯆꯠꯈ꯭ꯔꯣ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯥꯔꯤꯌꯥ ꯑꯃꯗꯤ ꯃꯆꯥ ꯂꯨꯀꯁꯄꯨ ꯊꯤꯔꯒ ꯂꯥꯛꯀꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥꯅ ꯕꯕꯥ ꯑꯩꯈꯣꯏ ꯕꯕꯥꯒ ꯂꯩꯒꯅꯤ ꯑꯩꯈꯣꯏ ꯆꯠꯄ ꯀꯤꯖꯩ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯦꯅꯔꯤꯅꯁꯨ ꯃꯆꯥꯁꯤꯡꯕꯨ ꯊꯦꯝꯖꯤꯜꯂꯕ ꯇꯨꯡꯗ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯗ ꯃꯆꯥꯁꯤꯡꯕꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥ ꯂꯨꯀꯁꯄꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯕꯨ ꯊꯤꯅ ꯃꯇꯝ ꯑꯁꯤ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯦꯅꯔꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯕꯨ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯍꯦꯅꯔꯤ ꯑꯁꯣꯛꯄ ꯃꯁꯥꯗꯨꯒ ꯂꯣꯏꯅꯅ ꯂꯝꯕꯤꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯥꯔ ꯑꯃ ꯈꯥꯝꯂꯛꯂꯦ ꯁꯣꯛꯂꯕ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯎꯕ ꯃꯇꯝꯗ ꯀꯥꯔ ꯊꯧꯔꯛꯈꯤꯕ ꯃꯤꯁꯛꯇꯨꯅ ꯃꯍꯥꯛꯄꯨ ꯑꯁꯣꯛꯄ ꯃꯤꯑꯣꯏ ꯀꯌꯥ ꯊꯝꯂꯤꯕ ꯀꯦꯝꯞꯇꯨꯗ ꯄꯨꯕꯤꯔꯛꯂꯝꯃꯤ ꯀꯦꯝꯞꯇꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯅꯨꯄꯥ ꯑꯃ ꯃꯇꯣꯝꯇ ꯐꯝꯂꯝꯕꯁꯨ ꯍꯦꯅꯔꯤꯅ ꯊꯦꯡꯅꯔꯝꯃꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯀꯥꯔꯜ ꯍꯥꯏꯅ ꯀꯧꯏ ꯀꯥꯔꯜꯁꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯀꯥꯏꯅꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯃꯨꯗ꯭ꯔꯗ ꯀꯨꯝꯈꯤꯕ ꯃꯇꯝꯗꯨꯗ ꯑꯩ ꯍꯣꯇꯦꯜꯗꯨꯗ ꯂꯩꯈꯤ ꯑꯗꯨꯕꯨ ꯁꯨꯅꯥꯃꯤꯗꯨꯅ ꯌꯩꯔꯛꯈꯤꯕ ꯃꯇꯝꯗꯨꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯗꯨꯃꯛ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯋꯥꯁꯤ ꯇꯥꯕꯗꯒꯤ ꯍꯦꯅꯔꯤꯅꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯦ ꯑꯩꯅꯁꯨ ꯃꯈꯣꯏꯕꯨ ꯊꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯍꯤꯡꯂꯤꯕ꯭ꯔꯥ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯑꯩꯅꯁꯨ ꯈꯪꯗ꯭ꯔꯦ ꯍꯥꯏꯅ ꯀꯥꯔꯜꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯐꯝꯗꯨꯗ ꯐꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯇꯝꯊꯤꯔꯕ ꯁꯨꯅꯥꯃꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯂꯣꯏꯅꯃꯛ ꯀꯥꯏꯅꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯍꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯪꯅꯗ꯭ꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯥꯡꯈꯤꯕꯁꯤꯗ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯗ ꯑꯋꯥꯕꯇꯅ ꯄꯤꯛ ꯊꯟꯅꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯄꯨꯝꯕꯗꯨ ꯃꯈꯣꯏꯒꯤ ꯃꯥꯏꯊꯣꯡꯗꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯂꯣꯏꯅꯃꯛ ꯎꯕ ꯐꯪꯂꯤ ꯀꯥꯔꯜꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯐꯝꯗ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯐꯣꯟꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯏꯆꯥꯁꯤꯡꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯂꯕꯗꯤ ꯈꯟꯗꯨꯅ ꯐꯣꯟ ꯑꯁꯤꯒꯤ ꯃꯩ ꯐꯥꯎꯕ ꯂꯣꯏꯁꯤꯟꯗꯅ ꯊꯝꯂꯛꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯄꯥꯎ ꯐꯥꯎꯔꯛꯂꯕꯗꯤ ꯑꯩꯅ ꯃꯈꯣꯏꯕꯨ ꯊꯤꯒꯦ ꯈꯟꯕꯅꯤ ꯍꯦꯅꯔꯤꯅ ꯀꯥꯔꯜꯗꯒꯤ ꯐꯣꯟ ꯋꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯀꯣꯜ ꯇꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯈꯤ ꯕꯕꯥ ꯁꯨꯅꯥꯃꯤ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯃꯧ ꯅꯨꯄꯤ ꯑꯃꯗꯤ ꯅꯁꯨ ꯅꯨꯄꯥ ꯂꯨꯀꯁ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯑꯩ ꯃꯈꯣꯏꯕꯨ ꯊꯤꯕ ꯂꯥꯛꯄꯅꯤ ꯕꯕꯥ ꯑꯗꯨꯕꯨ ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯅꯁꯨ ꯅꯨꯄꯥ ꯑꯅꯤꯗꯤ ꯑꯩꯒ ꯊꯦꯡꯅꯗꯨꯅ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯒ ꯂꯩꯃꯤꯟꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯃꯈꯣꯏꯕꯨ ꯐꯪꯅꯕ ꯁꯣꯏꯗꯅꯃꯛꯀꯤ ꯊꯤꯔꯛꯈꯤꯒꯅꯤ ꯕꯕꯥ ꯃꯈꯣꯏꯕꯨ ꯄꯨꯔꯒ ꯑꯩ ꯌꯨꯝꯗ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯒꯅꯤ ꯑꯁꯨꯝꯅ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯍꯦꯅꯔꯤ ꯃꯊꯃꯣꯏ ꯄꯨꯕ ꯉꯝꯗꯅ ꯀꯞꯄ ꯍꯧꯔꯛꯈꯤ ꯀꯥꯔꯜꯅ ꯍꯦꯅꯔꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯒ ꯃꯈꯣꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕ ꯇꯨꯡꯗ ꯃꯐꯝꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯥꯡꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯊꯤꯅꯕꯒꯤꯗꯃꯛ ꯊꯣꯛꯂꯛꯂꯝꯃꯤ ꯅꯥꯀꯜ ꯑꯃꯗ ꯂꯨꯀꯁꯄꯨ ꯎꯏ ꯅꯔꯁ ꯑꯃꯅ ꯂꯨꯀꯁꯀꯤ ꯃꯃꯥꯡꯗ ꯄꯣꯠꯆꯩ ꯈꯔ ꯄꯨꯊꯣꯔꯛꯂꯒ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯄꯣꯠꯆꯩꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ ꯑꯗꯨꯕꯨ ꯂꯨꯀꯁꯅ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯄꯣꯠꯁꯛꯁꯤꯡ ꯑꯃꯠꯇ ꯅꯠꯇꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯔꯁ ꯑꯗꯨꯅ ꯂꯨꯀꯁꯄꯨ ꯃꯍꯥꯛꯀꯤ ꯃꯃꯥꯕꯨ ꯊꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯄꯨꯁꯤꯟꯕꯤꯔꯛꯂꯝꯃꯤ ꯍꯧꯖꯤꯛ ꯃꯥꯔꯤꯌꯥ ꯁꯤꯔꯝꯗ꯭ꯔꯤ ꯃꯍꯥꯛ ꯍꯤꯡꯂꯝꯂꯤ ꯂꯨꯀꯁꯅ ꯃꯥꯡꯈ꯭ꯔꯦ ꯈꯜꯂꯨꯔꯕ ꯃꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯕ ꯐꯪꯖꯕꯁꯤꯗ ꯍꯔꯥꯎꯃꯟꯈꯤꯕꯅ ꯃꯃꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯀꯞꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯥꯔꯤꯌꯥꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯗꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯁꯣꯛꯆꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯔꯝ ꯑꯁꯤꯅ ꯃꯥꯔꯤꯌꯥ ꯑꯣꯛꯁꯤꯖꯦꯟ ꯊꯥꯖꯤꯜꯂꯒ ꯂꯩꯔꯝꯂꯦ ꯂꯨꯀꯁꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯃꯥꯒꯤ ꯃꯈꯨꯠꯄꯨ ꯆꯦꯠꯅ पायरगा हायरई इमा नंग आइबु अमुक हन्ना थादोक्तुना चटलरोय हायना वासउ इमा मतम अदुदा नर्स अदुना हायरई इबुंगो तसेंगबगिदि नहाकी इमासे सर्जरी अमा मथौ तारकपदगी अखोइना महाकपु मफमसिदा पोरखिबनी अदुबु सोयबदगी अखोइना महाकी रिपोर्ट अदु ओन्ना तैनना थमलमले अदुना अखोइना मतम साना नहाकी नतेंग पांगबा ngamkidabani नंग अखोइबु वारौगनु हौजिकि नहाकी इमासे सर्जरी अमा मथौ तारे मसिबु हेक तौरगदि नहाकी इमा कैसु तौररोय महाक सोयदनमकि फरगनी नकल अमदा हेनरी अमदी कालना रेस्क्यू कैम्प खुदिंग मनाक नकपा हॉस्पिटल खुदिंगदा मखोय मखोयगी मांगख्रबा नुपी अमदी मसा सिंगबु थीनबगिदमक लाक्लमी अदुबु मखोयना कना अमतबु फंगबदि ngamlamde मसिदगी हेनरी न महाकी नुपी अमदी मसा लुकसना लेरिबो हॉस्पिटल अदुदा लाक्लमी मारिया नसु लुकसता इमागी बुंगो इमा इसिंग यामना खौरांगले नंग इसिंग खिता लौरुसु हायना हायबदगी लुकस ममागीदमक इसिंग लौबा सत्खिरमी मफम अदुदा लुकस की मपा हेनरी सु लेरिबनी मखोय अनि थेंगनगदबा खजिकता ngairaba matamda मखोय मखोयगी लाइबकना मपा मसाबु थेंगनर
ꯆꯠꯂꯅꯨ ꯇꯝꯈ꯭ꯔ ꯃꯥꯜꯂꯦ ꯑꯃꯅ ꯑꯃꯕꯨ ꯎꯅꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥ ꯂꯨꯀꯁꯄꯨ ꯊꯤꯕ ꯂꯥꯛꯂꯤꯕ ꯍꯦꯅꯔꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯤꯞꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯐꯥꯎꯕꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯍꯦꯅꯔꯤꯒꯤ ꯃꯃꯤ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯥꯔꯤꯌꯥꯅ ꯄꯔꯗꯥ ꯃꯔꯨꯝꯗꯒꯤ ꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯁꯣꯛꯄꯒꯤ ꯆꯣꯛꯊꯕ ꯑꯃꯗꯤ ꯆꯩꯅꯥꯀꯣꯜꯅ ꯃꯥꯔꯤꯌꯥꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯖꯕꯗꯤ ꯉꯝꯈꯤꯗ꯭ꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯦꯅꯔꯤꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥ ꯂꯨꯀꯁꯄꯨ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯔꯣꯏ ꯈꯟꯅ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯄ ꯍꯧꯈ꯭ꯔꯦ ꯑꯣꯟꯊꯣꯛꯄꯅꯤ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯑꯁꯨꯝꯅ ꯍꯦꯅꯔꯤꯅ ꯍꯣꯁꯄꯤꯇꯥꯜꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯃꯥꯒꯤꯗꯃꯛ ꯊꯛꯅꯕ ꯏꯁꯤꯡ ꯂꯧꯕ ꯆꯠꯈ꯭ꯔꯤꯕ ꯂꯨꯀꯁꯅ ꯏꯁꯤꯡ ꯂꯧꯒꯦ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯃꯍꯥꯛꯅ ꯃꯄꯥꯅ ꯆꯠꯈꯤꯕꯗු ꯂꯥꯞꯇꯛꯅ ꯎꯔꯛꯏ ꯃꯄꯥꯕꯨ ꯎꯔꯨꯕꯗ ꯈꯣꯡꯂꯩ ꯊꯨꯅ ꯂꯨꯀꯁ ꯃꯄꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈꯤ ꯑꯗꯨꯕꯨ ꯍꯟꯗꯛꯁꯨ ꯃꯍꯥꯛꯅ ꯃꯄꯥꯕꯨ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯄꯥ ꯍꯦꯅꯔꯤꯁꯨ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ ꯂꯨꯀꯁꯁꯨ ꯍꯟꯕ ꯂꯩꯇꯅ ꯃꯄꯥꯕꯨ ꯐꯪꯅꯕ ꯊꯤꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯊꯦꯡꯅꯈꯤꯗ꯭ꯔꯦ ꯃꯇꯝꯗꯨꯗ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯅ ꯀꯟꯕꯤꯔꯛꯈꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯇ꯭ꯔꯛ ꯑꯃꯗ ꯍꯥꯞꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯄꯨꯔꯛꯈꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯨꯀꯁꯀꯤ ꯃꯅꯥꯎ ꯑꯅꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯅꯥꯎ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯕꯨ ꯐꯥꯎꯗꯨꯅ ꯂꯨꯀꯁꯁꯨ ꯆꯠꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯆꯤꯜ ꯃꯅꯥꯎ ꯃꯈꯣꯏꯁꯨ ꯑꯃꯅ ꯑꯃꯕꯨ ꯑꯗꯨꯃꯛ ꯎꯅꯈꯤꯗ꯭ꯔꯦ ꯄꯤꯛꯂꯤꯕ ꯂꯨꯀꯁꯀꯤ ꯃꯅꯥꯎ ꯑꯅꯤꯗꯨꯅꯁꯨ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯌꯥꯝꯕꯕꯨ ꯎꯕ ꯐꯪꯂꯛꯇ꯭ꯔꯕꯗ ꯇ꯭ꯔꯛ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯀꯥꯈꯠꯈ꯭ꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯍꯦꯅꯔꯤꯁꯨ ꯇ꯭ꯔꯛ ꯑꯃꯗ ꯀꯥꯈꯠꯇꯨꯅ ꯐꯝꯈ꯭ꯔꯦ ꯃꯐꯝ ꯑꯃꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅꯗꯤ ꯂꯩꯃꯤꯟꯅꯔꯤꯕꯅꯤ ꯑꯗꯨꯕు ꯃꯈꯣꯏꯒꯤ ꯂꯥꯏꯕꯛꯅ ꯇꯝꯂꯝꯗꯕꯅ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯃꯕꯨ ꯑꯗꯨꯃꯛ ꯊꯤꯕ ꯐꯪꯅꯈꯤꯗ꯭ꯔꯦ ꯂꯨꯀꯁꯁꯨ ꯃꯄꯥꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯐꯪꯕ ꯂꯩꯔꯛꯇ꯭ꯔꯕꯗ ꯌꯥꯝꯅ ꯍꯧꯅ ꯃꯄꯥꯕꯨ ꯀꯧꯔꯛꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯍꯧꯅ ꯂꯥꯎꯕꯗꯒꯤ ꯇ꯭ꯔꯛꯇ ꯇꯣꯡꯂꯤꯕ ꯄꯤꯛꯂꯤꯕ ꯃꯅꯥꯎ ꯑꯅꯤꯅ ꯃꯌꯥꯝꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯕꯗ ꯃꯌꯥꯝꯕꯕꯨ ꯎꯕꯗꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯇꯨꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯍꯨꯝ ꯑꯃꯅ ꯑꯃꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈ꯭ꯔꯕ ꯍꯦꯅꯔꯤꯁꯨ ꯃꯆꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯃꯔꯤ ꯑꯃꯨꯛꯀ ꯍꯟꯅ ꯊꯦꯡꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯥꯡꯂꯨꯔꯕ ꯃꯄꯥ ꯃꯆꯥ ꯑꯃꯨꯛꯀ ꯍꯟꯅ ꯊꯦꯡꯅꯕꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯀꯥꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯁꯤ ꯍꯧꯖꯤꯛꯇꯤ ꯍꯦꯅꯔꯤꯁꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯊꯦꯡꯅꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯄꯨꯔꯒ ꯆꯠꯄ ꯌꯥꯔꯔꯣꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯃꯔꯤꯃꯛ ꯃꯥꯔꯤꯌꯥꯅ ꯂꯩꯍꯧꯔꯤꯕ ꯀꯥ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯐꯝꯗꯨ ꯌꯧꯔꯕꯗ ꯍꯦꯅꯔꯤꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯐꯪꯖꯔꯝꯃꯤ ꯃꯄꯨꯔꯣꯏꯕ ꯎꯖꯔꯕꯗ ꯃꯥꯔꯤꯌꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯥꯝꯅ ꯂꯨꯔꯦ ꯑꯩ ꯍꯤꯡꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯋꯥꯁꯤ ꯇꯥꯕꯗ ꯍꯦꯅꯔꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯥꯔꯤꯌꯥ ꯅꯪ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯅꯪ ꯊꯧꯅꯥ ꯂꯩꯌꯨ ꯑꯩꯈꯣꯏ ꯅꯪꯒꯤꯗꯃꯛ ꯏꯁꯣꯔꯗ ꯈꯨꯔꯨꯝꯒꯦ ꯅꯪ ꯁꯣꯏꯗꯅꯃꯛꯀꯤ ꯐꯔꯅꯤ ꯅꯪꯅ ꯐꯔꯒ ꯃꯍꯧꯁꯥꯒꯨꯝ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯦꯄꯤ ꯐꯦꯃꯤꯂꯤ ꯑꯃꯒꯨꯝꯅ ꯂꯩꯃꯤꯟꯅꯕ ꯉꯝꯈꯤꯒꯅꯤ ꯅꯪ ꯊꯧꯅꯥ ꯂꯩꯌꯨ ꯅꯤꯡꯍꯟꯅꯒꯅꯨ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯦ ꯁꯤꯟꯊꯔꯛꯂꯝꯃꯤ ꯃꯁꯤꯒꯤ ꯇꯨꯡꯗ ꯃꯥꯔꯤꯌꯥꯕꯨ ꯁꯔꯖꯔꯤꯒꯤꯗꯃꯛ ꯄꯨꯈ꯭ꯔꯦ ꯁꯔꯖꯤꯀꯦꯜ ꯔꯨꯝ ꯑꯗꯨꯗ ꯁꯔꯖꯔꯤ ꯇꯧꯈ꯭ꯔꯕ ꯅꯨꯄꯤ ꯑꯃꯁꯨ ꯃꯥꯔꯤꯌꯥꯒ ꯊꯦꯡꯅꯔꯝꯃꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯥꯔꯤꯌꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯔꯖꯔꯤ ꯂꯣꯏꯔꯦ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯑꯩꯅ ꯃꯥꯡꯈ꯭ꯔꯕ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯐꯪꯅꯕ ꯊꯤꯔꯛꯄꯗ ꯏꯁꯥꯒꯤ ꯍꯦꯛ ꯂꯩꯖꯔꯤꯕ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯁꯤꯖꯤꯟꯅꯈꯤ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯁꯨ ꯊꯧꯅꯥ ꯂꯩꯌꯨ ꯁꯔꯖꯔꯤ ꯑꯁꯤ ꯍꯦꯛ ꯇꯧꯕꯒ ꯅꯪꯁꯨ ꯊꯨꯅ ꯐꯔꯒꯅꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯃꯥꯔꯤꯌꯥꯒꯤ ꯁꯔꯖꯔꯤꯁꯨ ꯍꯧꯈꯤꯒꯗꯧꯔꯦ ꯃꯇꯝ ꯑꯁꯤꯗ ꯃꯥꯔꯤꯌꯥꯒꯤ ꯃꯃꯤꯠꯇ ꯊꯣꯛꯈ꯭ꯔꯤꯕ ꯇꯝꯊꯤꯔꯕ ꯁꯨꯅꯥꯃꯤ ꯑꯗꯨꯕꯨ ꯎꯔꯛꯂꯝꯃꯤ ꯁꯨꯅꯥꯃꯤ ꯑꯗꯨꯅ ꯃꯐꯝ ꯀꯌꯥ ꯄꯨꯝꯇꯨꯝ ꯇꯨꯝꯅ ꯃꯥꯡ ꯇꯥꯛꯈ꯭ꯔꯦ ꯑꯗꯨꯕు ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯍꯧꯗꯦ ꯖꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯡꯒꯜꯂꯕ ꯂꯧꯁꯤꯡ ꯂꯩꯔꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯤ ꯄ꯭ꯔꯀꯤꯇꯤ ꯏꯃꯥꯒꯤ ꯃꯐꯝꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯡꯒꯜ ꯁꯣꯜꯂꯤ ꯑꯃꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯖꯤꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏ ꯍꯥꯏꯕꯁꯤ ꯃꯥꯔꯤꯌꯥꯅ ꯉꯁꯤ ꯆꯞ ꯆꯥꯅ ꯈꯪꯂꯦ ꯑꯁꯨꯝꯅ ꯅꯥꯀꯜ ꯑꯃꯗ ꯃꯥꯔꯤꯌꯥꯒꯤ ꯁꯔꯖꯔꯤ ꯇꯧꯔꯤ ꯃꯄꯥꯜꯗꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯁꯤꯡꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯏꯁꯣꯔꯗ ꯆꯦꯠꯅ ꯊꯧꯅꯤꯖꯔꯤ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯦꯅꯔꯤꯅ ꯃꯆꯥꯁꯤꯡꯗ ꯃꯈꯣꯏꯒꯤ ꯏꯃꯥꯒꯤ ꯁꯔꯖꯔꯤ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯌꯥꯝꯅ ꯊꯨꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯨꯀꯁ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯃꯥꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯏꯃꯥ ꯃꯇꯝ ꯆꯨꯞꯄꯗ ꯏꯃꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯕꯒꯨꯝ ꯑꯩꯁꯨ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯒꯅꯤ ꯀꯩꯗꯧꯉꯩꯗꯁꯨ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯕꯨ ꯀꯅꯥꯃꯠꯇꯅ ꯈꯥꯏꯗꯣꯛꯅꯕ ꯉꯝꯂꯔꯣই ꯑꯗꯨꯒ ꯏꯃꯥ ꯑꯩꯈꯣꯏꯅ ꯀꯟꯕꯤꯔꯛꯈꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯗꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯃꯍꯥꯛꯁꯨ ꯃꯃꯥ ꯃꯄꯥꯒ ꯊꯦꯡꯅꯈ꯭ꯔꯦ ꯃꯆꯥꯒꯤ ꯋꯥꯁꯤ ꯇꯥꯔꯕꯗ ꯃꯥꯔꯤꯌꯥꯅ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯊꯧꯅꯥ ꯐꯔꯕ ꯃꯊꯧꯅꯥ ꯂꯩꯔꯕ ꯏꯆꯥꯅꯤ ꯏꯃꯥꯅ ꯅꯪꯒꯤꯗꯃꯛ ꯊꯃꯣꯏꯗ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯏ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯁꯦ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯁꯦ ꯏꯃꯥ ꯊꯥꯖꯔꯨꯗ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯔꯤꯌꯥꯅ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯄꯦꯟꯅ ꯀꯞꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯦꯅꯔꯤꯒꯤ ꯏꯃꯨꯡꯁꯨ ꯄ꯭ꯂꯦꯟ ꯇꯣꯡꯈ꯭ꯔꯦ ꯄ꯭ꯂꯦꯟ ꯃꯅꯨꯡꯗꯒꯤ ꯁꯨꯅꯥꯃꯤꯅ ꯃꯥꯡ ꯇꯥꯛꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯕꯨ ꯍꯦꯅꯔꯤꯅ ꯌꯦꯡꯖꯔꯛꯏ ꯑꯃꯗꯤ ꯁꯨꯅꯥꯃꯤ ꯑꯗꯨꯒꯤ ꯚꯤꯛꯇꯤꯝ ꯑꯣꯏꯍꯧꯔꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯍꯦꯅꯔꯤꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯊꯦꯡꯅꯍꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅꯁꯨ ꯚꯤꯛꯇꯤꯝꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒ ꯂꯥꯞꯅꯕ ꯄꯥꯝꯖꯔꯝꯗꯦ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛ ꯅꯨꯡꯁꯤꯅꯕ ꯉꯥꯛꯇꯅꯤ ꯀꯅꯥꯅꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒ ꯀꯥꯏꯅꯕ ꯄꯥꯝꯕ ꯅꯠꯇꯦ ꯍꯦꯅꯔꯤꯅ ꯀꯥꯜꯒꯤꯗꯃꯛꯇꯁꯨ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯤꯖꯔꯝꯃꯤ ꯍꯧꯖꯤꯛꯁꯨ ꯀꯥꯜꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯊꯤꯕ ꯐꯪꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯦꯅꯔꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯊꯤꯔꯛꯄꯗ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯕꯤꯔꯛꯈꯤ ꯍꯦꯅꯔꯤꯒꯤ ꯐꯦꯃꯤꯂꯤꯁꯨ ꯃꯈꯣꯏꯒꯤ ꯃꯊꯧꯅꯥꯅ ꯈꯥꯡꯕ ꯀꯟꯕꯅ ꯑꯃꯗꯤ ꯑꯃꯅ ꯑꯃꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯖꯕꯗꯨꯅ ꯃꯃꯩꯊꯪꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ
manungga thingnaba fangjaki film asidagi ekhoi khudingmakna ekhoi family ase kayagi matik maru oibagi haibasi khangba ngamhali film asigi wari asimak 2004 da Maria Bellan amadi maki imung manungda thokiba Indian Ocean tsunami gi thodok amada base tawraga film oina muk puthokpani film asina malemgi lemjana fam oiraba award kaya su phangba ngamki film asigi main protagonist oiribi Naomi Watts na film asida Academy Award for Best Actress, the Golden Globe Award for Best Actress, Motion Picture Drama amadi Screen Actors Guild Award for Outstanding Performance hariba award sing asi phangba ngamki asumna fajjaraba film asi matang asida loisille mityeng tabiriba punamagpu amuka hanna khurumjari